Ising ichaw thokraba matung miyamna nada yektana lainaba pandamda MPCC gi Dr. Selna Sinduna nongmagi oiba health checkup camp ama ngasi Wangkhai Puja Lampak Community Hall da pangthokre. MPCC gi Dr. Selna Sinduna pangthokhiba camp aduda medicine, ENT, skin, dental, eye amadi gynecology na chingbaga mari lainaba anabasing yengbaga loinana mathau taba hidak langthak sing lemna phangankhi. Medical camp aduga mari lainana MPCC gi president su oiriba Wangkhem AC gi MLA K Mega Chandrana hai ngasi asi Congress ki luchingba Rahul Gandhi gi mapok numit tabaga loinana numit asida mafam asida medical camp asi pangthokpani handaki ichaw aduna maram oiraga tongan ba mafam singda ising thumjin badagi miyoi kaya chawna ichaw gi chektheng phangkhi imung kaya ising thumjin khibadagi relief camp ta changjafam lawduna laikhi adubu Ichaw thokraba matung laina tina kaya thoklakpa yabagi phibam leibana madu ngakthoknaba medical camp asi pangthokpani haina mahangna makha takhi Flood ki matungda ising ichaw thokraba matungda parja singda laina tina akhoi waterborne disease adagi diarrhea typhoid asina singba mayam akhoi gi parja singda thoklakpagi adugumba makhan gi laina tina Tholakpase ngakthokna nabagidamata Manipur Pradesh Congress Committee na aikhoi ngasigi medical camp asi sinjabani masina parja singda flood na yamna sathina sokhraba yum thumgraba adagi relief camp da leiriba parja singsi masi kharada oirabasu Manipur Pradesh Congress Committee na aikhoi jointly organize tawre hairaga sigumba medical camp se pangthokjabani maroina ngasi date 19 akhoi gi June 2025 se masisu koi laibok phaba mana ekoi gi Rahul Gandhi ji gi mapok numitsu tai magi birthday sida ekoina wish bijari amasu masina akoi gi leiriba ngasi gi medical camp masina magi wakhalon amasu parjabu nungsibudusu reflect tawgani Medical camp adu pangthokpagi matangda MPCC gi Dr. Sel gi chairman Dr. N Dvizamani na hai ising ichaw thokraba matung ichaw nanglaba imungsingda thoklakpa yaba anabasing adu lakshin nabagi pandamda medical camp asi pangthokpani hakchang phana thamba haiba asi yamna maru oi aikhoi pumna makna afaba chinjak chaduna amadi hakchang sajil na chingba chang naina tawduna yariba makai nada yektana lainaba honasi haina mahangna makha takhi Asingulaba awa ana taraba isingi sauro thorba lena kayagi kanare damakta kakthonobay damakta akhoina lamdom masida leba praja singsta haibadi ising gamari lena sing medicine ENT skin eye amadi dental lonena gainigi oiba port mayam singi hidak singa kalonena akhoi sida akhoina kemasi pangthok sabani so that all benefits goes to the people and mogi phana bedamata akoina thawai yauna akoi tobiriba lamdamasi club su samnajare lena akoi gi staff sing amadi media person sing su support tobidina akoi sumbak ke masi mai pan da sajo pibi bedamata su ai medical cell gi chairman amoina aina yamna thagat paga lena mayam de sajo phangbi bedamata ai samangna matam khudimata kaujore habo ai khare thamjari